kurumjari mieng tabrim smudaram okchari ngasi maru bepauda Jahi manga rom thabak torolaba primary oja lisingamaga jamari kulumdoi laukiba niyom lale haiduna Manipur High Court na sarkar da nauna DPC pangthona ba khangkre Irom Janu Sarmila ngasi New Delhi gi Patiala House Court ta puthokre Armed Forces Special Powers Act na jahi kaya asida Manipur da micham kaya hatkre Miyam khamthengna awaba nangde khudakta ek asi muthakadabani haina court ta haikre amadi Manipur da athuba matamda BSNL ge on da saktam uragani landline da gi phone tawbada sel tingdabagi khudong chaba labiu hairi Mapung ba pau pizari Jahi manga rom thabak torolaba primary teacher lisingamaga chamari kulumdoi laukiba niyom lale haiduna Manipur High Court na sarkar da nauna DPC pangthona ba khangankre petitioner singi maikaida lepkiba advocate H Jananandana ISTV News ta phongdoropagi matung ina ingliseni subna taruki September gi tang 12 da primary teacher lisingamaga chamari kulumdoi khannabagi damak notification thoki notification aduda general schedule caste schedule tribe amadi physically handicapped person singi quota mayek sengna panki notification adugi matung ina ingliseni 13 gi September gi tang 3 da final list thoki final list aduda OBC gi quota 4kuntaru yausilakpadagi pendraba candidate mapanna Manipur High Court ta singnarapadagi ngasi Justice KS Nobinna nauna DPC taunaba amadi tha ahumgi manungda nauna thabak loba loisingadabani haiba rai adu tarakibani hairi hena pukning chingchiningai oiribadi final list thokringai gi mangoinana pauche amada primary teacher lobada arama thabak thawong chathagadaure haiba report yaurapadagi leibak wathok oirakibani Hiramasigi matangda RTI activist singna Manipur government ta achumba paukum pinaba thakiba inglisingani taramathoida haidokiba result adugi paukum che inglisani subna nipanda mangjongna dispose tawkre haina paukum pirakre hairi High Court ki ruling asina jahi manga rom thabak torolaba primary teacher lisingamaga chamri kulumdoi gi maraibak tambang ngamdaba phibam amada lehele nauna tha anigi manungda DPC pangtholaga tha ahumgi manungda thabak thorom pumba loisingadaba asida OBC gi quota yawba yaroi amadi hauze OBC gi quota da thabak toriba candidate sing khudakagi tolop piba lepkadabani haiba order su High Court ki order aduda yauri hiramasiga mari leinana petitioner singi legal counsel advocate H Jananandana makhatana case asigi merit amadi government ki asoiba singi matangda wafam kaya phongdorokli tariba raisina sumain haire OBC yawbe yararoi review DPC kauro petitioner myam yaholo aduga sarkar na hojikti karan tawudadi court ki meeting da phajana leigre habase chi mayam na khangbi thoi adu katane haijagadu Ingliseni subna taruki October marida New Delhi gi Jantar Mantar da charai hanbagi khongjang changsin ki baga mari leinana Parliament Street Police Station na mahage mathakda lokhot ki ba FIR amaga mari leinana Irom Janu Sarmila ngasi New Delhi gi Metropolitan Magistrate Asok Jain gi Patiala House Court ta puthokre ayuk pung 13 kuntra tarakpa duwaida court na mahaki warol lawba hauki pathok oiraba Armed Forces Special Powers Act na state asigi miyamda kham thengna awaba pibiga loinana jahi kaya asida mara laijadraba mioi lising kaya hatkre Sarmila na mahaki khongjang asigi matangda magistrate ta sugaina thamba pamki adubu magistrate na mari leinaba wahang khakta da piba pamki mahaki aningba apamba sing press conference amada phongdo haiki Puning nungshiraba Sarmilana kapna mahaki khongjang asigi matangda tamke ingliseni subna taruki October taruki numidangda police na mahapu lokhwatke maramdi national amasung international media na mahaki khongjang asida puning changna pahoropadagi government na lumna lorokpani mahaki khongjang inglising anidagi horakibani khongjang asi ek asi muthatpa natraga Manipur dagi lothokhinabagini ek asi thamjinbana Manipur miyamda hainingai letana awaba pire nupi kayagi ikai khumnaba manganbikre adubu abspana ngakthokna criminal oiba thabak chathariba Armed Forces singi mathakta wayan chathaduna cherak piba ngamdri haiki case asigi hearing hayeng su makhata na chathakigani masida defense witness ama examine tawgani hairi
यामना थुबु मतमदा मणिपुरदा BSNL गे ओनबा सक्तम अमा उरगनी लैंडलाइन दगी फोन तौबा मतमदा सेल तिंगदबगी खुदोंचाबा लौबियो हाइना जनरल मैनेजर जे लुमकिन फुंदोक्रे ngasi बाबुपरादा लेबा टेलीफोन बावन गी कॉन्फ्रेंस हॉल दा पांगथोपा पाउमिसिंगा उनबा अमदा महाना वाफम असि फुंदोखिबनी जे लुमकिन मखा तारादुना BSNL गी इम्फाल अमदी दिमापुर समनहलिबा ऑप्टिकल फाइबर केबल दा हाना सिंक्रोनाइज ट्रांसपोर्ट मॉड्यूल STM अमखक पिरमनी अदुबु चलिबा चही असिगी मे थादगी STM मरीदा हेंगलपदगी लाइन सिंग फगले यामना अथुबा मतमदा 16 सिंक्रोनाइज ट्रांसपोर्ट मॉड्यूल दा हेंगनबा तकनरी मसी लाको मतमददी मणिपुरदा अवोनबा मा उवा फंगलगनी अमरोमदा हौकिबा अक्टोबर अमदगी हौदुना चथरिबा BSNL वीके थरुंगा मरी लेनेना BSNL ना मोबाइल फोन अमदी लैंडलाइन दा खुदोंचाबा कया पीरी लैंडलाइन दगी नुमिदांग पुंग मापनदगी अयुक पुंग 3 फावबदा फोन तौबदा सेल तिंगद्रे मियामना BSNL ना पीरिबा अनोबु खुदोंचाबा सिंग असि मनाक नपा BSNL गे ऑफिस दगी लौबियु हाइके So we are opening towers in where there are no much population, purely out of development or say social purpose. And one thing is that we require the support of the public because since the private is intent on only profit, we are here to sort of control their control the cost of telecom services. Because if you look at mobile service also, earlier before the entry of BSNL or the government sector in the mobile service, the rates were very, very high. But once the government has entered, we have been able to control the rate of mobile services also. जुको वैली की मतंग चे नबलापदगी मावी प्रजा सिंह नागालैंड दा पोट योन बयारो हैना साउदर्न अंगामी पीपल्स ऑर्गेनाइजेशन सापोना अथिंग बथमलपदगी मणिपुर की प्रजा अमा ओइना मावी इचुल इनाउ सिंगना पोट योन फम लेतबदगी इम्फाल की नगमपाल तेरा बाजार याउना मफम खरदा मतम मतम गे इंछांगना पी योंदुना लाखिबा दु ngasiदगी दी तंग ताबा मखोई ओइबा फमफम अमा लमफेल सुपरमार्केट ता मतम खरगी ओइना पोफम फमबा हौनख्रे ngasi poche yon ba lakliba maugi ima ibel ichil ina pumna mapu PDA gi chairman su oiba T Mangi Babu civil society organization singi luching basing IMC gi mioi sing yauna haraute amna okay lamdam asida leiriba civil society organization sing IPSA akomdo kil kanglamai CLK KSA amadi LFWPK gi mioi sing PDA gi chairman women's vendor association amadi lamfel gi akoibada leiriba club maira paibi kayana punna warep lorba matungda lamfel supermarket ngasi hauna maugi ichilinaw singi perform hangna na bathabak paikhalaki bani PDA gi chairman T Mangi Babuna phongtorok pada mau kaithel gi chapsaba mapamama Manipur sarkar na chungairong mamang na kaida leiba Manipur Apex Marketing Cooperative Society gi complex ta tungkoina chatnaga daba kaithel ama sabalu sindriba fawbadi lamfel supermarket ta maugi ichilinaw singna kaithel famna na ba thorang asi paikhatpani Imphal da maugi ichilinaw singna pot yon balakwa asina praja singi marakta nungshi chanaba hengadhalagani phongdoki my loina interact tawraga amak koi puna maksa understanding ma lam tunda masi hongi mani adu hongi base masi purely temporary ni ko si pura sa permanent te tanaw kana la na athara halatana koi masi ki sinari base ma ko yai adu masi ase badi pura temporary ni ase ba kono di permanent market ki koi gi aju apex ko daw le ma si areas da sagani hai na koi gi honorable chief minister na Thaudam Samu Mangang Memorial Trust na sinduna handak jahigi class 10 examination da meite mek ta mai paglaba leisangthem gram panchayat ki manung dalaiba mahiroi singda piba ahanba Thaudam Samu Memorial Award yenthopagi thoram ngasi leisangthem kaithel dalaiba leisangthem ima lairembi sangnen da pangthokre Manayan Topagi Thoramasida, Desamgi President Moirangthem Angamba, MSUGI President Sanasam Subhasandra, Social Scientist Dr. Dhanabilaistra, Milalgi President Sadopam Tombamangang, Oriental College ke Principal Thaudam Biren, Trust ki President Thoksham Raghumani Susaruyaki, Puna Mahiroi Marifu Mathoida, Trust ki Makedagi Sale Amadi Citation Piduna Puning Thawatki.
Thaubal multipurpose project ki maruoiba sarugama oiriba Mapitel dam gi ising leptana chithakibadagi hana ising thumjinduna leramba mafamsingda uwa amadi napi singbi kaya patha pumtarapadagi khunja singda makhal makha kaya gi leina sandropa yabagi akiba leire dam asigi upstream na soal laba khul singi manungda ama oiriba lamlai khunaugi khunja singna phongdorpada hauzik unsagi leina kaya sandorakle layang fam leitabadagi khudung chadaba kaya mayoknari hana chanaramba lambi ising thumjin kibadagi nauna semba lambi su gari chatpa yadabana anaba yaropa matamda poraga thangduna chatnari amaromda makataba leina tina kaya sandoraktanaba health department na miyeng changhaningi haina phongdorakli dam asigi upstream da leriba khul singda dam asina nungaiba pibagi bhota hena awaba pire haina lamlai khuno women's association ye chairperson sila jojona phongdorakli mirol bi nupi fawba masa masagi mayumda lehenbagi bhota dam asina sogloi daba khul singda saidang duna leri pikliba angang chelibi mama singdasu khudung chadaba awaba jaitheng kaya fangli masida sarkar gi mari leneba singna miyeng changhaningi haina phongdorakli 사거든 아이코이 봉치제 아완바 탁다 당각 비기니 하이나 와칸다 농안 내름이 아두보 이싱 담 사번었더나 아이코이 봉치제 레카타 한그래 아이코이 인콘 두레 마판다 우버 미암 이싱두나 통그래 아두 람비 두수 저토자신 레이트레 하이비디 앙앙시 라이리 템바 저토자신 타우닝아이 람비 두수 레이트버기 군기누 파싱나 와드 봇 사주나 람통 라싱 타웨 Wangkai Tanggaban Mapalgi Harikagok Makongdagi Puja Lampak Fawgi Lambi Sembi Dababu Yaning Daba Fongdotuna Lamdam Adongi Miamna Ngazi Ayuktagi Lambi Tingzin Kre Lambi Tingbada Saru Yakibi Nupiamana Fongdoropada Sanjan Thong Yakidabana Maram Oiduna Lambi Asida Gari Achobayawna Nomada Gari Masing Tingam Dana Chatpana Lambi Gi Fibam Sokshil Lakli Lambi Asi Mari Level Authority na Semdreva Fawba Kongjang Changsinkigani Hari Tanggabat Lambi Development Committee Gi Member Sana Jawbana Mamangi Sangai Festival Nangnana Bat Lambi Sembiu Haiduna Takshinduna Lakibani Chahi Asigi April Thada Local MLA E Chan Yauna Works Minister Unaduna Numitara Manganigi Manungda Lambi Asi Sembinaba Haikrabasu Thabak Oina Pangthoraktabadagi Lambi Tingbagi Kongjang Changsimbani Haina Phongdorokli Handaki Haukiba April gi Thadagi Akoigi Mari Lainaba Local MLA Isan gi Kuthangda Akoigi Works Minister da Akoina Mari Lainaba Memorandum sing application sing Akoi Thagasakre Adubu Thagakiba sing Adugi Thabak Oina Pangthoraktaba Amadi Makoina work process Taurini Amadi Pan Laite Haibagi Adugumba Wahi Mayamama Hairaga Akoigi Kano sing asi delay tactics dum Lakwadagi Akoi Niam Horokna ngasi si Akoi Lamben Thingbai Khonggang ngasi Sangsalakoni Aduna Haiba Lamben Thingbai Khonggang ngasi Akoi ngasi Pangdri Pawba Akoina Adum Akoi Satajagani Imphal Yuaripok Lambi dagi Ningthem Pukri Taba Amadi Pukri gi Akoibagi Lambi Fibam Mawong Tadre Aduba Matamda Lambi Asi Sembinaba Maharaja Garib Niwas Memorial Club na Mari Lenaba Sigi Pukning Jingsili Amaromda Lamfeldagi Langol Tariba Quarter Type 2, 3, 4 Amasung 7 gi Lambi Semzin Bidavana Jatok Jasinda Kudong Thiningai Oire Severus Project Amasung NIT Sananaba Trucksing Chatpadagi Lambi Namthakibani Mari Lenaba Singna Miyeng Changbinaba Lekai gi Miyamna Phongdorokli Caesar Hospital amasung NIT gi lambi matek asi sembinaba kayarak haijakre adubu ngasi fawba hanna yengladre lambi semdriba asigi maram miyamda khanganbiu daita leba miyoi kaya lambi yengsinba laklamlaga makhata na thabak paikhalaktre hakshel amasung mahai masingi yamna maru oba lambi asi athuba matamda semjindrabade miyamna akanwa khongjang changsilagani hairi lambi si sembiu do ising tadre lambi si gari kano ka man ga chana daba gari si chatpada lambi si nom dana yum loi ning hai dana toti pai khai su loi ta khai dana loire do lambi si da hana semu haibada nupa ama laga mari makhong singna daba Manipur thugai ba wa oina haibirame adu masi khara mayam na yengsan bidana khara tawbiu si dane khoi lambi si kaktani hana sembiu hi COS project lakpa matung da gi de dum tawraban NIT hek saba hobodani Lamlai Police Station gi manung chanba Moirang Purel Fura Makhongda ngase yo pung taruka minute tara rom chapa matamda sakhangdaba singna thamlamba bom ani pokhai khre thaudo aduda mi aso pandi yakhide hairi Manipur gi Fazarba Saktam Singh Udaba Amadi Lamdamasi gi photo journalist singi pungning thogat poina DIPR na sinduna lagliba October 19 dagi November ama fawa numit humni chupna photographic contest akam exhibition ama pangtolagani haina Department asigi Director Somorji Salam na phongdokre
ngasi Manipur Press Club ta pangthopa paumi singa unaba amada mana makha taraduna hariba contest asi maruina theme mari da pangthokani theme sing adudi unity in diversity based on culture religion and people of Manipur marches ahead Manipur gi environment ecology amadi ecotourism amadi candidates from the streets of Manipur haibasini contest asigi mana oina lupalising kun ani subada lupalising tara manga om subada lupalising tara amadi consolation prize tara su thamli haiki contest asi yauna bagi dama form 1000 bagi matam laglibo october gi tang kunni form sing asi DIPR ge office ta pangani haiki koi photo journalism gi hiram chis da koina prize ama award ama piba ngamdana lakpasi masigi gap se fill in taunaba masi ama pangthok pa haina DIPR na yan hanba koina masi lokachabani si henna lumna nabagi damakta koina mapalam dagi yamna eminent photographers eminent photojournalists mapalam dagi koina bharat ki saknai raba photojournalists sing photographers sing su koina jury members sing oina kongjagan ngasi Churachandpur gi thingkhang phai khulda miyo ama thorian duna siramba thengnare lekhidraba miyo asigi maming thanglian sian chaikun apopa thonsan New Lamka College Bank dagini Churachandpur Police na asiba hakchang lokhatana District Hospital mokta thamkre miyo asigi masada aso open kaya yarum maramna District Hospital gi Dr Singna Rims da nauna yengsinana ba refer tawkre hari hayengayu Rims da purakani 11 kV Senapati amasung Lairo Fidagi hojik leriba panel sing Karong substation da semjin gadaba maramna October 10 dagi substation asina pung kutraga taruk mai piba ngamloi hadi MSPDCL Senapati division gi DGM B lalnai sang site na paumi singda October 10 gi ayu pung nipan dagi taramathoi gi nimidang pung nipan pawwa Senapati district mai mamgani hadi mai muthalingai manungda miyamna khudung chadaba mayung nagadaba adu Maipuna biduna semjin sajin bagi thabak asida mateng pangbiu hairi career launcher hairok masinduna mahiroi singi counseling ama hairok high secondary school da pangthokre thoromasida school asigi principal in charge S Rasmohan hairok part 3 gram panchayat ki pradhan nominee T Nungsi amasung case noyon susaruyaki social scientist Dr Dhanabilashram amasung kadagi president Yunam Ratan Kumar na resource person oina wangangki Tripura da Patriotic Writers Forum Manipur Marub Organization Lal Singh Mura Tripura amadi Patriotic Writers Forum Tripura na punna sinduna ahanbo oina Tripura da October gi tang amadagi ani fawba namit nini gi oina maitei mek tambibagi orientation program ama pangthokre hari October tang ani da Patriotic Writers Forum Tripura gi ani suba mapo kumon thoram su pangthokre hari pawgi merathana timba break amata break matang da taramokchari Foreign country tara dagi lakpa miyo singamadi expert kun yauna punna miyo chamangarom na saruyaduna October gi tang kunitoy dagi kuntaruk fawba namit mangani chupna Oriental College ta International Bamboo Conference kam workshop ama Union Minister of Textiles Santosh Kumar Singha Gangwana saruyaduna pangthokadawri Oriental College Autonomous na Salai Holiday Private Limited Bamboo Forum of India Credo amadi Deb Bamboo Industry na sindra pangthokadoriba workshop asigi matangda college asida ngasi pangthopa paumi singa unabada organizing committee ki convener Dr Brojendrona Mahiroi Singh amadi miyamda wagi kanaba sing khangana ba workshop asi pangthokadabani phongdoki ayonda Oriental College banglong na waidana eto tawani machina chhatra singchu one class ki concept and philosophy lanbung ngani hariba thawdu ngasi khoina pangthok char kadoriba conference sina mai pa agadi Manipur asi koi bamboo na achoba economic development ama por pangangani masida natana Manipur ki wapam natana north east ta aikoi bamboo hub sama Manipur north east ki apun da thamdana aikoi wa ki kana usilodana aikoi simi pan tangdaba economically develop toba state amo bodini habisi aikoi thajab Luang sabam awang lakai dagi naharol thaudang gi paumi mangsa tabam premananda ngarang numidang Kangla Park Western Gate mayada accident thokpadagi Rims Hospital da lakanari ba asida mateng oina na ba hanagi MLA Joy Kisana selgi mateng pikre paumi singi daba angamba mateng pangkhigani haina Joy Kisana phongdorakli hojik Manipur da lariba khabagi koigi lariba paumi khudimak ilidre khudimak na akoigi political bias amata laitana
मागी तौम थोप मथौ तौरपगदी हूँ मनपुर से अखोई जर्नलिज्म की इहौसी याम चौखलैसी मखोइना मसिगी लंबीसिदा खरा सांथना चतबा मतददी अखोई मनपुर से चौकटपा लमदम अमा अफबा लमदम अमा माइकैदो फरकदोइनी लाकदोरिबसे अखोई मतुम खरदा टिकेट अमा मनुंगदा अखोई पाउमिसिंगसिना लैरिबा सरकार सिगी असोइबा अरानबा खुदिमसे तमना लोई चुमथोरक्तना अफबा असेंगबा अमा थोलकनी हसे आई चप चाबा थाजब फंगजै रिम्स हॉस्पिटल दा लायंग पुखलंबा अनाबा अमा लेखिद्रे माकी मरी मता अमदी इमुंग मनुंगना लालिबा तांग मापन गी अयुक पुंग 13 फाउबगी मनुंगदा क्लेम तौरद्रबदी आयन गी मतुंग इना अरोइबा मथोंग मंगम पांगथोलगने हाइना लमफेल पुलिस के ओसीना खंगलगली लेलोंग तुरेल अहनबी मनाक्ता लेबा 5-star इंग्लिश स्कूल गे अनौबा बोर्डिंग ngasi hangdokre थरमदुदा एजुकेशन एस के जॉइंट सेक्रेटरी मोहम्मद अब्दुल सलाम माइनॉरिटी सेल गे नोडल ऑफिसर इस्लाउद्दीन याउना मियो क्याना सरुया के स्कूल असिदा अफबा मपुंग फाबा एजुकेशन गे खुदोंग चाबा फंगननबा बोर्डिंग असी हांगदोकपनि हाइना वांगा खिबसिंगना फोंदोनखि लाकदबा तुंगदा लाकदबा पुंसी क्यादसु अफबा साता अफबा महिरोई पुथोकदा स्कूल असिगी ओजा सिंह कमिटी अमदी तुंगदा अखोगी हौरकदबा साता सिंह दम खलगा दिंहनदब लेतना कोनखिगे हाबगी सबचाबा अखोई वकलन लैजै साइटोन ग्राम पंचायत अमदी डिस्ट्रिक्ट वाटर सैनिटेशन कमिटी अनिना सिंधुना बिष्णुपुर डिस्ट्रिक्ट की मनुंग चना लेबा साइटोन लितान पोपी कम्युनिटी हॉल दा ग्राम सभा मिफम ngasi पांगथोखरे नेशनल रूरल ड्रिंकिंग वाटर अमसुंग सैनिटेशन की मतंग दा पांगथोखिबा मिफम असिदा पीएचडी बिष्णुपुर डिवीजन गे एई गोकुल चंद्र मोइरांग सिटी ब्लॉक की वीडियो कैसाम जादुमनी साइटोन ग्राम पंचायत के प्रधान समूंगो क्वाक्टा साइटोन जिला परिषद की मेंबर एमडी भारत सुसरु याकी देसाम सीआई कॉलेज यूनिट काउंसिल की नौना थौ पुनन बमियोय तरु खनख्रे लोंगजम केनेडी बु प्रेसिडेंट अंगम सुसिलाबु सेक्रेटरी जनरल ओइना हापख्रे अमरोमदा जनोस्टोन हायर सेकेंडरी स्कूल की ओइबा एमसु यूनिट अमा हांगदोपगा लोइनना इंग्लिशनि 15 सेशन की नौना थौ पुनन बमियोय 13 वासक लोबगा लोइनना थबक पाइबगी अयाबा पीख्रे मैस्नाम मालेमगानबु प्रेसिडेंट एमडी अरिपु जनरल सेक्रेटरी खनख्रे हाइरी कुंतरुक शुबा सेक्टर की कुनमरी शुबा असम राइफल्स ना ngarang खुदेंग थाबीदा मेडिकल केम अमा पांगथोखरे केम असिदा खुल असिगी अकोइबदा लेबा खुंजा सिंह लायंबगा लोइनना हिदा लांगथा कयासु यंथोके अमरोमदा तरुक शुबा दोगराना स्कूल महिरोई सिंगी ओइबा नो योर आर्मी मेला पलेलदा ngasi पांगथोखरे मेला असिदा सिक्योरिटी फोर्स ना सिजिनरिबा खुसु खुलाई कया महिरोई सिंगदा उतकी स्वच्छ भारत मिशन अर्बान की मखादा यारिपोक म्युनिसिपल काउंसिल की वार्ड नंबर 1 अमसुंग 2 की वार्ड डेवलपमेंट कमिटी ने सिंधुना सैनिटरी कैंपेन की खोंगचत चतख्रे खोंगचत असिदा वार्ड नंबर 1 की काउंसिलर एस रंजिता लेमा काउंसिलर ए के शोभा सुसरु याकी तेरा कैथेल लेबा चिल्ड्रन होम के अंगांग सिंदा मॉडल हायर सेकेंडरी दा लेक्चरर ओइरंबा सगोबन तेरा सयांग लेरतगी सापम बसंतना लेखिदबगी चही 13 सुरपगा मरी लेनना एबुंग मनुंगी मियोइसिना अंगांग सिंदा चाना थंगनबा पोलम सिंग यंथोखरे मणिपुर फायर सर्विस की टेलीफोन नंबर 101 असी याखिद्रे मियामना महिउ लांपोक यावना तोंगान तोंगान थौदोक सिंगिदमक मणिपुर फायर सर्विस दा मोबाइल नंबर 8415925200 नत्रगना 9862972497 दा पाउ पिबिरो हाइना फायर सर्विस की माइकेदगी खंगलगली पाउ मिरथना तेम ब्रेक अममु ब्रेक मतुंगदा तराम नोक्चरी हंदकता लमदेंगदा फार्म हाउस की मिंगदा का हेमना थबक चथबसिंग थिंगनब होनबदा फार्म हाउस की अरामबम अनिल कुमारना मियामदा नोंगमै राउंड कया कापथोरखिबा थवंगबु लमदम अदोमगी प्रजासिंगना यानिंगदब फोंदोपगा लोइनना था असिगी मापन फावगी मनुंगदा अनिल कुमार की मथकता चपचाबा एक्शन लखत्रबदी अक्टोबर 10 दगी उरिपो कांगचुप लंबी मतम कक्तना थिंजिलगनी हाइरी थौदोसी मतंगदा लमसांग पुलिस दा केस अमा थांगलबा फावबदा मरालेब मियोय फाबगी महुता मरालेजतबा लमदेंगदगी नहा अमा फाजिंदुना मराल पिसिली मसिगी मायोता ngasi लमदेंग मखा लेकाय वुमेन्स डेवलपमेंट एसोसिएशन अमसुंग पायोनियर क्लब लमदेंगना लेकाय अहुंगी मियाम गलोइनना लमदेंग ताबा लंबी थिंगदुना वाकन मिफम पांगथोके एसोसिएशन की सेक्रेटरी चिंगांबम कमलाना फुंगदरोपदा असुकुइदबा फावबदा लमसांग पुलिस स्टेशन की माइकेदगी मरालेब मियोय एक्शन लौखतबा असि यानिंगदे मियाम मरकता नोंमै कापा हाइबा असि आयन याब्रा हाइना हंगनदुना मरी लेनबो अथॉरिटी ना महाकी मथकता चपचाबा एक्शन लौखत्रबदी ओरिपो कांगचुप लंबी मतम कतन थिंजिलगनी हाइके बेंक फायर तवबु मिरक्ता नोमै कापसन बिब्राबा अदुमदि अखोय यानिंगदे अदुगा हुजि मरी लेबा अथॉरिटी सिंगना अखोयना हाइजनिंगबदी पुलिस ता जुंगारे अखोय एफआई चनगरबनी चनगरबजु अनिंगकुमा हारिब नुपाजे ngasi बावबो फाबिबगी करिगुंबा अमता फंगदियाबा अदो हाइ
हाइरिबा पुलिस सिंह जे सिजु का पैसा कयाम चारु रगे बा अनिल कुमार दगी मसी मजु खय याजनिंग दे अदुना खने यामना हाइजनिंग बदी मयाम दा हाइजनिंग बदी मरी लेबा ऑथोरिटी सिंगना हाइरिबा अनिल कुमार हाइरिबा नुपा से सिंदो खुलाई बाइरिबा नुपा से सिजे अखोय फाबी बा हाइना खय यागा हाइजनिंग एबा एयरपोर्ट एक्सपांशन गमरी लेना लमलौसिन की बिदगी हौजिक निंगोंबम हाइनो बोक चिंगयादा सरकार न लंपीदुना खुंदारिबा मियोय सिंगी मरक्तगी इमुंग कुनमरी मई पुसिननबा सराइसन मनाउतोना अचंगम सेंफम पुथोक्तुना डिपोजिट तौदुना मई फंगनख्रे ngasi wangoi electricity division gi official singda s manautona senfam sing adu kusinaduna ngasi dagi mai connection fangan ke manautona phongdo khibada imphal dagi irap laptana leiba mafam asida mai isingi awaba mayuknari mari lenabo authority na thausa dabadagi asigumo khudong chadaba si thengnabani atai mafam dasu asigumo khudong chadaba si soidana leiramgani miyamgi mihut singna yengsin biduna thabak tawdrabadi praja singna pendabagi kholaw lakani haike कोई मरुम पांगसिंग चलचे म्यामना तापीरपगी मतुंगिना अहानबा फेज गी होइना अखोगी खुन सिदा लरिबा युमसिंग मई पुसिन नंगमदबा इलेक्ट्रिक कनेक्शन तौबुंगम जदो म्यामसे खरा मतेंग पांगबियु कनेक्शन सि तौबियु ना हाइबदिगा आइना तौगेना हाइदना आइना मरी लेनबा इलेक्ट्रिसिटी डिपार्टमेंट गी मियोसिंग कौरगा आइना हाइजदना मखोगी डिपोजिट न सिंगबा मरी लेनबा थिफम थोकपसिंग दो आइना थीलगा हौजिकसी मिंगचंदना कनेक्शन तौबगी प्रोसेस म्यूजिक तौजरिसे State Malaria Officer Jamko Kamkuki na luchingba team amana Churachandpur district ke Rangkai village da dengue sandoropaga mari leinana hakthingna yengsinkre dengue na naraba miyoi sing unaduna wari sanaduna report lauke chingnaba miyoi kuntaret ke e test tobada miyoi tara positive oire leina asi atopada sandoktana ba tongan tongan ba waro sing yauba pamphlet na chingbasu khul adugi miyoi singda yenthoke Hauzik dengue lena sandoropa siga mari lena na Churachandpur district hospital da isolated ward ama hangnabasu thaurang tawre hairi Rangkai gi sensitive oiba area singda ngarang fogging tawkre ngasi group taruk thokna khaidoktura akhanaba mafam singda kang macha kofam sing yengsinbagi thabak chathakre hairi Nachauda leba Balananda Academy gi Teachers Day gi Thorom Academy asida ngarang pangthokre thorom aduda Senior Citizen for Society gi Advisor as Heramon Vice Chairman Labor Cell MPCC Sanjiva Waikom amadi Advocate Ramanandana Marueba Miyoi Singona Sarvya ki National Congress Brigade ki Vice President Wariba Sanjiva Waikom na Mahiroi Singbu Ajumba amadi afaba lambi da lamjing labadi makoina afaba thabak torakadoribani phongdoki All Manipur Progressive Farmers Association gi President Oiramba Joy Numai Themna manung matam chadana laikidabda apunba Manipur kanba Imalub amasung Irei Park ina Chanura Loina Silon Ichelna waba phongdokre amaromda Retired Session Judge C Upendra na laikidabda Manipuri Students Federation na waba phongdokre Hauzik sanabagi pau Masigi sana bagi pauda Manipur Badminton Association asinduna JM College campus ta leba association asigi Indoor Stadium da chathariba kontraga mari suba inter district amadi humpu suba state level badminton championship asiloshin kre loishin bagi tharomda additional DGP LM Khauti 9 sector Assam Rifles Kachal Manbigi commander Brigadier VT Matthew 49th Battalion BSF Koirengai gi commandant Aswani Kumar nam tharoma pusing oike District Tare ki Sanaroi Chahumga Marifumanga na category Nipanda atho en Tanakiba Championship asigi ngasi aroba numiki Sanakiba men's singles final da Manipur Police Post Club ki W James na Bisnupur gi Oinam Emson bu set ani ama da Kumathoi tara Kumathoi Kulumdoi amadi Kumathoi tareta maithiba piduna winner oikre mixed doubles ki final da W James amadi KSS Khelpati gi Jurana RK Senior amadi RK Miranda gi Jurabu set ani amada maithiba PK Women's doubles ki final da M Somibala amadi Naurem gi Jurana KSS Khelpati amadi RK Miranda gi Jurabu maithiba PK Jahi Taramapan Makha gi girls singles final da M Somibala na Angita Naurembu set ani amada men's doubles ki final da RK Senior amadi W James ki Jurana Execution amadi L Momo ki Jurabu amadi Jahi Taramapan Makha gi Nupamacha gi singles final da L Unil Kumar na Upananda Rajkumar bu set ani sinoda maithiba piduna winner oikre Manipur Police Post Club Darashiba Manipur State League ta ahanbo oina mai pakre khumukcham ingocha singa Memorial Trust na sponsor tawduna Imphal gi Maparkang Jebungda All Manipur Football Association asinduna chathariba Darasuba Manipur State League ki taruksuba round gi ngasi sanakhiba ahanba match ta Manipur Police Sports Club na Trukpu number bu goal ahum sinoda maithiba PK
Manipur Police Sports Club ki mai papagi goal ahum adu goal mai KSS Kanta amadi TS Kiranna match ki mapan suba tarahumdoi suba amadi Marfudra suba minita chanke match sida trukpu nambol ge sanaroi TS Sankar P Romesh amadi Manipur Police Sports Club ki O Priyo Kumar da referee na unsporting behavior ki damak yellow card piduna warning tauke match asi sanengai manungda trukpu nambol ge goalkeeper Y Suraj ahan half ki minute kuntra chapada sokpadagi minute tara nithoi rom match sanadana lepkiba asina state league ki itihas da khwaidagi matam sangba edition time oike Hayang ahan ba match da young physics unit lalambung amadi nako nambul mapaga sanagani anisuba match da SSU singjabai amadi traw kwa kachelga sanagani Imphal District Football Association Sinduna SWC Ground Khongmanda Timtara Nasaru Yaduna Chathariba Maharaj Kumar Ghanendrajit Memorial Super Division Football League King Asisana Kiba Ahanba match da Aba Khetragauna SAK Yumnam Kunobu goal ani sinoda maitiba pikre Aba Khetragaugi goal ani adu MD Siras Chanke ani super match ki sana kibada ESU Wangkhaina Citizen Club Swabam Lakai bu goal ahum amada maitiba pike ESU Wangkhai gi goal ahum adu Simre na ani chanke atoba goal aduna Chandra Kumar na chanke Citizen Club ke amatangar ba goal adu O Sanjoy na chanke chathariba league hayang loisin lagani aroba numita depso kaibi amadi YOSC Kuraiga sanagani Imphal District Football Association Sinduna Aba Ground Khetragauda Team Taramathoi Nasaru Yaduna Chathariba Waranthem Ibobi Memorial First Division Football League King Asisana Kiba Ahanba match da Dog Yaripok amadi Nesu Kurai goal amamam charaduna draw chakre Yaripok ki goal adu Suresh na chanke Kurai ki goal aduna Simol na chanke Anisuba match ki sana kibada MHGAU Hatagola Patibu UPSA Pukauna goal ahum amadamaitiba PK Pukaugi goal ahum adu El Priona ani chanke atopa goal aduna Lenmin la na chanke Hatagola Patigi amatangarba goal adu Bizena chanke Unemployed Youth Learners Association Poropa Tawan Thabalekai na Sinduna Association asigi ground da team kulumdoina group ni panthok na khaidokna chathariba First led Wangkhem Ibol Singa Madi Second Wahengwam Pisak Singa Memorial 7A side under 13 and 15 football tournament king asi sanakiba Chahi Tarahundoi Makagi match sinda ULA Team A Porompa Tawan Thabana SSCY Porompa Pu goal ani sinoda Mangal FC Khabamna GSC Imnam Kunobu goal Nepal sinoda IMA Iram Sifaina SSCY Porompapu goal Tarit sinoda United Uripongna UYLA Team B Porompa Tawan Thababu goal ani amada SCY Imnam Kunona IMA Team B Mayang Imphal bu goal sinoda maitiba PK Chahi tara manga makhagi sanakiba match da GESEDO Hatagola Patina SSC Porompapu goal ani sinoda amadi Mangal FC Khabamna United Uripopu goal ani sinoda maitiba PK Imphal West District Football Association Sinduna Malom Tera Kalampata Tim Tara Nithuna Saruyaduna Chathariba 3rd Division Football League King asi sanakiba ahanba match da Pamyal Patsuina Sun Club Mongsangai bu goal ani amada maitiba PK Anisuba match ki sanakiba da YWC Langthabalna UPC Malom bu goal ahum sinoda maitiba PK ahum suba match ki sanakiba da SDC Samuro amadi WSC Ngairangbom goal amata chanadana draw chakre Marisuba match ki sanakiba da MSC Malomna PCC Maya Bibu goal ani sinoda maitiba PK District Sports Association Kakching na Sinduna Association asigi playground da chatharakiba 2nd Division Football League Tournament ngasiloisin kre pisinbagi tharomda Imphal West District Football Association gi President Sana Tomba DSA Kakching gi President Y Mangol Chau DSP Thobal K Disorjit Horticulture Officer H Momon Susaruya K Legacy gi ngasi sanakiba roba matchta Aksana LYS Ebu goal mari amada maitiba pikre chathariba league asida YDO Sorana wina oikre runners amna Aksa Kakching Khunong na takre fair play team na KMSWC karangna takre Thazagi tang amadagi Bangkok ke Thammasat University Thailand da chathariba Nipan Suba AASF Asian Ace Group Championship ta Manipur dagi K Ramananda Sarmana diving da goal ama silver ani laure hairi Maharashtra ki Nagpur da Thazagi tang manga dagi chathariba Marishuba Sub Junior amade Junior Boys and Girls National Chess Boxing Championship ta Manipur ki sanaroi mapan semi final amade final changre
न्यू दिल्ली की डॉक्टर अंबेडकर स्टेडियम चतरीब चाही तरातरे मखागी नुपामचागी इंटरनेशनल सुब्रतो मुखर्जी फुटबॉल टूर्नामेंट की ngasi सानाखिबा मणिपुर की महूत सेंदुना सानारिबा लिटिल एंजल इंग्लिश स्कूल वांगबलना क्वार्टर फाइनल मैच शिलोंग के आर्मी बॉयज बु गोल अहुम अमदबाइतिबा पीदुना सेमीफाइनल चंख्रे डिस्ट्रिक्ट फुटबॉल एसोसिएशन थौबाल सिंधुना चरांगपाट पोलो ग्राउंड चथरिबा सेकेंड डिवीजन फुटबॉल लीग ngasi सानाखिबा अहम मैच HKKSA हौखा क्याम अमदे CITYC हेरो गोल अनेनी चनदुना ड्रॉ चक्रे अनिसुब मैच सुसार लांगाथेलबु नासाल सिखोंग सिकमाइना गोल अम सिनोद माइतिबा पीकी मोहम्मदन यूथ प्रोग्रेसिव ऑर्गेनाइजेशन चंगम दवी मथंग सिंधुना सगोलो प्लेग्राउंड चथरिबा फर्स्ट 9 एसाइड विलेज ओपन फुटबॉल टूर्नामेंट की ngasi सानाखिबा मैच KYDO चंगम दवीना हैट्रोई पोपीबु गोल अम सिनोदा NKJC कैथेल मानबीना हैप्पी क्लब लाई मनाइबु गोल अनि सिनोदा अमदे ngariana तुलहलबु गोल अम सिनोदा माइतिबा पीके अतोपा मैच अमदा वांगखेम अमदे KYC कमुचिंग गोल अमत चनदना ड्रॉ चक्रे तरामंगा सुबह मिस्टर सीनियर मिस्टर जूनियर अमदे मिस्टर इम्फाल थास की तांग कुंतरेता वर्ल्ड यूनाइटेड क्लब के संगलेंदा इम्फाल ईस्ट डिस्ट्रिक्ट बॉडी बिल्डिंग कंटेस्ट पांगथोलगनी हाइना एसोसिएशन की सेक्रेटरी RK अरुणा फोंदोखरे मान मखा तारदना कंटेस्ट असि डिस्ट्रिक्ट असिदा लेरिबा मसामौ फबा मियोसिंगी चांगदमनबगी खुदोंचाबा पीबनी हाइबा वाफमसिंग फोंदोखे डिस्ट्रिक्ट मापन अमदे सब डिवीजन अनेगी सानरोई सिंगना सरुक यादना ngasiदगी स्टेट लेवल इंटर स्कूल टूर्नामेंट अंडर 14 बॉयज एंड गर्ल्स हैंडबॉल अमदे अंडर 17 बॉयज एंड गर्ल्स वॉलीबॉल कुमलंबाग इंडोर स्टेडियम दा हौख्रे हौदोपगी थोरमदा मणिपुर सरकार की कंसल्टेंट डॉक्टर RK निमाई यूथ अफेयर्स एंड स्पोर्ट्स के डायरेक्टर W वक्तराजना थोरमपुसिंग ओइके थोरमसिग मरी लेनना डिस्ट्रिक्ट मापन अमदे सब डिवीजन अनेगी सानरोई सिंगना मार्च पास्ट सटके चाही तरा मरी मखागी नुपी मचागी हैंडबॉल मसानदा इम्फाल ईस्टना तमेंगलोंबु गोल तरुक शिनोदा कांगपोपी सब डिवीजन जिरीबाम सब डिवीजन बु गोल तरुक अमदा माइथिबा पीके नुपा मचागी सानाखिबा मैचटा इम्फाल ईस्टना तमेंगलोंबु गोल निपाल सिनोदा अमदे कांगपोपीना जिरीबाम बु गोल निपाल सिनोदा माइथिबा पीके वॉलीबॉल मसानदा चुराचांपुरना जिरीबाम बु सेट अहुम सिनोदा उखरुलना कांगपोपीबु सेट अहुम सिनोदा माइथिबा पीख्रे ngasi nongmegba engasai pau pizari ICA lamfe pataki phongba paw metong ina ngasi ki khwaitagi saba si degree celsius 9.2 khwaitagi ingbana degree celsius 9.3 nungshite awba ising managi chang ayukta chada marfudra nungthildana chada humudra mari nungjugi chang millimeter nifum 9.2 loisla podamroi ba paw mukhana pizari Jahi mangarom thabak torolaba primary oja isingamaga chamari ke kulumdoi lokhiba niyom lali haiduna Manipur High Court na sarkar da naungna DPC pangtunaba khangankre Irom Chanu Sarmila ngasi New Delhi gi Patiala House Court ta puthokre Armed Forces Special Powers Act na chahi kaya asida Manipur da micham kaya hatkre miyam kham thengna awaba nangde khudakta ek asi muthakadabani haina court ta haikre amadi Manipur da atupa matamda BSNL gi awon ba saktam uragani landline da gi phone tawbada sel tingdabagi khudong chaba lawyu haidi Nasigi ISTV na pizaba paw matan se sinjari miyang tabiri biswa mukana krunjari